Laingaknano boina haudokiba National Education Policy asina Manipur ki tradition amasung culture ki Saruk Chaada kuntra Yaoba Syllabus Shemnaba Hotnari haina Education Minister Basantakumar na haikre. Nambole sida afaba mahiroi sing puthoknabage Pandamda Senior Citizens Amade Intellectual Association Nambolna Sinduna Nambol Kendragi Manungda Laiba Chahi Asike Class 10 amadi 12 ta Chada Humfutra ki mathakta mark fanglaklaba mahiroi sing Taram Nokpage Public Theatre Hall Nambol Pangtokiba Thoramda Wangang Naduna Wafamase Minister na Fangtokibane Thoramadu Manipur Lainga ki Education amasung Law and Legislative Affairs Minister Basantakumar Senior Citizen and Intellectual Association ki President Botombi Ex-Union Minister Yaoba, BJP Nambol Mandal ki President S. Brajamani, Utlau Gram Panchayat ki Pradhan N. Sarad, Sanzenbam Pukrambam Gram Panchayat ke Pradhan N. Birzit, Isok Gram Panchayat ke Pradhan W. Deben, Nambol Municipal Council ke Caretaker Chairperson C.H. Basantana Thoiba Mitunglen Singh Oina, Sarugaki. Thoramadu Bosem Naloba Class 10 ke exam da position lower kraba mahiroi manga Kosem Naloba Class 12 ke exam da position lower kraba mahiroi ani yauna puna mahiroi chamaga humfuma thoida memento selgi manamati achamba khudol potsing piduna puning thawat ke Thoramga mari lenjana wangang leduna Minister Basantakumar na phongdokhibada COVID-19 laichatna maram moiraga haukiba chahi ahum lomase mahiroi singda lairik ningthina tamba fangdabagi awaba mayoknaki adumoinamag khunayasi digital world gi maikaida changsilakpana kharamakhaidi awaba fakei adubai khoi haujiksu hai singbadi mathautai maramaduna mahiroi singna lairik ningthina pabaga loinana discipline lainaba honase haikei Amarom da inkhalakliba mahiroi singna mobile phone sizinarabasu kanaba mawngda sizinasi haina mahiroi singi mafamda thamkei Kunmathoi suba chahi chada sida aikhoi hena haithoi singthoi na honagadabani loinana laingak na suana uboina haudokhiba National Education Policy asina Manipur ki tradition amasung culture ge Saruk Chaada kuntra Yaoba Syllabus Shemnaba Hotnari haina Minister na makata ke Education anoba National Education Policy semakpa matamda loina consult aweba state ki stakeholders sing education experts sing Manipur dagi Mizoram dagi Kerala dagi Goa dagi Kashmir dagi loina state sing se kauraga noigi state ki ground reality se karino ground le se karino school ki phibam na karmain tauri chhatra kya leri hybrid sing data me amse loina ma khomkat laga sina phagadra haibna kuina kupna naina raba matungda semakpa adumba National Education Policy, third National Education Policy ni hai me amnai thamjage ba